Hello, mayamda mukka na mulakchari isagi ming moirang them Madhu Chandra isama Kakching dagini aduba hojik Hyderabad ta lejabani matam gi oina sum ai video marak ta semaga sum thajabani nan covid ki maramda covid karmaina covid ka mari lenaba mayam do ai khara thamjai hojik si yamna chawna wathok oiriba akhoi gi Manipur gi public khunja singna थेंनरिबा नान मतम खरगी ममांगदा मोइरांगदा अखोगी पैसा मयाम दगी खोंगतलगा मथोय वांगना पीगनी हाइना कांगबु खरा मियोय खरना तोरंबगी केस अखोय पाउदा मयाम ताबा फंकी अदगी ममांगदा इम्फालदा अमुक तुंगान बा अखोय सेन खोमबा पार्टीसिना सेन खोमगा पब्लिक की सेन पिथोक्तदना अदगी वाथोक्तु मयाम ताबा फंकी अदुगा हौजे हौजिकना कक्चिंगदा अगी हेक पोंगनाफम अगी कनो खुंजादा कक्चिंग प्रजासिंगदा यामना चौबा इहौ अमा हौजिकसि ओइरि मियोय लिसिंग अहुम मुक्तगी करोड़ मरफू गी मथक्ता कनागुंबा होंबा चौबा ममिंग को मयाम लोइ खंबनी आई ngasi वीडियो दा मयाम सि पाकना चौना चकदबनी ना ममिंग पलोइगे अदुबो ममांगदा कक्चिंग गी वरी दा थोखिदबा सिगुंबा मी अमना कक्चिंग प्रजागी सेन मयाम सि खोमगा मत इंटरेस्ट चादा त्रौंगा पीगनी हाइदना खोंगिबा 80 करोड़ गुंबसी हजिक था अहुम कोविड की मिंगदा तुंगान मरम पीरगा पैसा से पीबा ngамदबगी पीररोय हाइबगी यामना चौबा इहो अमा हजिक ओइरिए अदुना मसी अखोय पब्लिक मयामदा यामना अखोय खंगौबगी मथौ ताइए मसी खंगना अदुम अखोय मयाम अमा थांगिलुबसु यावी सामक यावना को अदुना मसी करंबा मोंगदा तालिबा सेनो हाइबसी मयामदा पब्लिक अवेयरनेस ओइनबुदमक ताइना वीडियो मचा आसी सेमजबनी अखोय मसी पोंजी स्कीम्स हाइना कवि हाइदना मसी मालेम अपुमबना खंगनैये अदुना करंबा मोंगदा मोय सेन तानबनो अदगी करंबा मोंगदा पब्लिक तगी सेन खोमबनो अदुगा करंबा मोंगदा मखोयना पब्लिक की सेन हाटली हाइबना सिंगसिंग असि अखोय इतिहास वरिदा तुंगान बलेबाकता इदुना लेबनी अना मसीबु पोंजी स्कीम्स हाइना कवे मसी इटालियन की लोनी हाइ यहाँ बता जर्मन दा मसीगी सिगुंबा थोदु अमा लेगी हाइ अदगी अर्ली 19th century दा हदि 1869 दगिना 1872 फाउ मनुदा जर्मन दा सानरमी हाइ अदुगा अमेरिका दा 1880s दा अखोय सारा होवे को नुपी अमना अमुक मसीगी स्कीम सि सानगी हाइ ममिंग अदुना लेडीज डिपॉजिट हाइदना अदुना अदुगी मखा तारकपदा नसाई पुंजी है बसी चार्ल्स पुंजी को नुपा अमना मोक नसाई की अर्ली 20th century सिदा मानसिकी स्कीम जी सानरगा अमेरिका की मनुंगदा यामना ममिंग चटपा सेंजौ पाइबा हरि मयामना लोइना पामनबा सेन थादगिबा मागी स्कीम दु ओइरखी हाइना को अदुबु हारिबा जर्मन की दपनगिबा इन्वेस्टर पैसा खोंगतपा अदगी अमेरिका की सारा होबे अदगी कोनदा चार्ल्स पोंजी हारिबा मखोइसिंग असि मयामगी सेनजी खोमगा सेनजी सिंदोकपा ngамददना मखोइ मयामगी सेन हाली अदुगा ngasai सारा हारिबा नुपा असि मा सही अहुम जेदा लेगी अदगी चार्ल्स पोंजी हाबिसिसु अचौबा चेराक फंगी अदु मागी ममिंग दुलरगा अमेरिका दा एंटी पोंजी हाइबा रूल असि पुरखी अदुगा इंडिया दसु एंटी पोंजी हाइबा मक्ति ममिंग थोंददना अखोइ बैनिंग दी अनरेगुलेटरी डिपॉजिट स्कीम 2019 असिदा मसी एक पालगा 2020 दगी चलाइरगा लेरिबनी अना पोंजी स्कीम हाइबसी करिनो पोंजी स्कीम हाइबसी इंटरेस्ट वांगना पीगनी हाइना मीदा लाना अदगी मिहौ चाहलगा सेन यामना फंगनगनी हाइबसी मिहौ चाहलगा मियाम पब्लिक खुंजा मयामदा थेमी अदुगा खुंजा मयामदुसु असंबा मोंगदा सेन यामना फंगिंबनिना मखोइना हारिबा स्कीम अदुदा मखोइ थादली अदगी हारिबा मिसिंग अदुना मखोइसी मोइना तान सुमाइना तानगदबनी सेनसि सुमाइना फंगदबनी सुमाइना ललोनगदबनी हाइबना सिंबा कयासी मखोइ मरो तौरगा अयाम मतमदा हाइगनी अदुना मसिगी हौरपा मतमदा चाही अनि अहुम मसी यामना माइ पाकनी अदुगा चाही अहुम मरी सुरपा मतमदा अयामबा मखोइ असि मिगी पैसा से पिथोप ngamoi अदुना पोंजी स्कीम सि करमाइना रन तौबनो हाइरगा अखोइगी हानना पैसा थादरखिबा
मीसिंग अदुदा मोइना ngasai gi shara haiba nupi duna di chada nipan ni mana pigani hana piramisi adagi ngasai German gi adudi 50% even Charles Ponzi phawbada paisa si thamanga gi manungda 50% hengatpa ado khoi kaksing gi sida hoi moina promise tori si thamanga gi manungda paisa si double ka ba la ama si la ani ka ba haiba si moi gi website ta khoi kaksing da lari si website ta adagi moi gi app ta si thadoga thamane aduna ngasai mi si paisa pambani na paisa si lejaba paisa adagi madu thajil lagani ko aduna karamaina manage tobno hairaga hanna pirak thadagi ba senasi makoina thagi hotoga moida interest wana commission asi karai dagi pibno haiba matamda makoina ngasai loro khiba sendo moina thadagi ba sendo do ponji makoina lalolaga talaga pide ba moina ko moina haiba dadi paisa si seasonaraga khuda moina ko hoje share market ta thadraga share market tagi phangakba paisa duna noi gi sai 15% asi pibani haiba si mayamda thajanana ba makoina ba si haigani ba adu taseng badi makoina 15% talaga piba suna nate karai dagi pibano haraga ngasai tha ani amagi mamangda pigraba paisa tha ama ani gi matungna magi lakada ba 15% for example la ma tha dagi badu lak traunga pigado badu mana taluba paisa dagi piroi ba karai dagi pigani haiba da ngasai gi mana sandoi ba pau adagi mi paisa khara phangna ba horaba mi aduna phange haiba gi pau ta bada anoba mi si invest to sum lakane ba aduna anoba invest laiba masinga hana leramiba investor sigi masing siga anoba sina laiba sina sum heliba makai makhoi gi ariba misingi paisa si moi sum piba ngamne ba Charles Ponzi gi scheme su anoba lakpasina sum wang hen ba wang ba helibi moi piba ngamgani wang ba helibi mi sina si complain toroi mi sing ju phangena dum haigani adaga korek kari gum hek laiba siga anoba lakpasiga adagi pithok pasiga ani si manabagi thama laba maduda ihanan ba warning sign ni adu ngasai Ponzi makoi sina makoi gi account yema matamda ariba pirek sing dugi paisa na kaya pithokpham thoi adagi anoba pireba sing punna papa matamda moi gi balance da moi puri khangmane moi due tari habse adu ngasai gi anoba sing asibu hek lakraba adu ragadi moi hanagi ariba sing su pithokpang amaroi adagi no pirek ki sing su makoi du pisa pithokpang moi ba Kolkata da hoji West Bengal da yam sorry ba ngai sarda haibagi case aduni asagi case inflow ga outflow ga hai ngai paisa changak pasiga thoki basiga ani si manarta ba matamda haiba Ponzi gi any scheme in the history in anywhere in the world da hek thoki ba paisa ga changbo paisa ga he manara ba madu Ponzi hongba chawba dugi magi lekha tarakpagi ahan ba numit oirabane do ko aduna ngai gi paisa pitoktre haibagi pausi hek tabada mayam deposit tormiba singchu chat lephineba aduna lepkhrabanina ngasai mana hana kari paisa krai gi paisa na piramano haiba matamda ngasai anoba mina thadrak paisa sa asigi sina hana thadagraba makoi gi paisa du pirambani aduna Ponzi gi scheme da ayama matamda masi thoi hoji Manipur da thoi basu aduni aduna masi akoi maroina Kaksing da hoji thoi basi June thada marolon ba horakre CB gi rule lama la e hana ko June thagi mamang dadi mayam si paisa mangonda thadra ba paisa si bank gi through da nate khutta ko gi paisa case asi bank da deposit to dana achoba paisa transaction to ba si su aina yada ba po ni adu ba chahi ani ahum manage tong lai ba si nasai gi nasi lupa mayam na purakhiba case purakhiba paisa sina hanaki thada mamang de yogi ba missing adugi paisa si magi market ta thada orambe business ta thada orambe paisa du suk dana anoba lakpa paisa sina sum anoba ari ba missing dugi dum pithom bane ba mathang thala ku matam da anoba thada ko paisa du na amok nasai mamang da de mamang da le investor mayam dugi paisa si sum pithokhi bane ba adubo June thada gi koi Kaksing gi hoju ori ba phibam si June thada gi loinamak mane anoba account hangok dana magi adugi bank du da hapchilo haiba do ama lakre ko hana case hanaram magi officer paisa mayam la lerambadu lakpu lepkhre adagi mathang na mana mu notice om thole ba CB gi anoba rule ama lakpadagi paisa akoi nomagi sanaba sida limit leire sigumba pau sini sigumba akoi news e la poma tanda share market ta su business ta su akoi market si wang lerambadagi kang dana tak ta ba haina mayam thonari singi pau ama ta badagi adunga sai akoi June tha da
mayamna case da piram badugi hoji bank da piraga da bani habagi anobam amok loi change togre anagi short term leramba makai do loi long term da man onthokre ko adagi July tha sida CBG rule la pumaram na hanagi 15% adu ma pithok pangamaroi thani gi matam piu ahung gi matam piu haidra September tha da 15 August tha da 15 1.5 pi gi haira adu matam thengna khra pi gre adagi September tha gi da suma pi gi haira hoji pi bangamaro haira October tha da gi di ma mayamna piram bugum na pi gi habasi mana haigi bani aduna masi pi bangamdrabne aduna ngasai magi sidi loire habadi ko hana ponji gi scheme da ariba investors sing da mana moina piba ngamami basi krai da gi no haiba target anova lakpa sing adu gi paisa aduna sum piram bane ba hojik ti tha hum surabani lakrabasi paisa lakrabasi aduna magi paisa si next ma si pungsi sidriba fawba monda paisa amuk lakani haiba gi chance sulai letrabane aduna lerami ba paisa du su deposit tawriba mayam asigi marakta akanna thau machin kanba ko police ka khangnaba politicians ka khangnaba magi imung manung thokpa mayam leramgani machin kanba mayam leramgani machin kanba mayam dugi wadu ma ki dana indada yadadana makoi gi paisa sing ro tamna atum lona handom gadamne ko aduga mayam pangal lejadaba ngang ngamjadaba asonba sing asina ngangbi rangai chinbi rangai bi letabadagi makoi gi paisa si wana thogani adagi ayamba ponji gi sugba scheme sida mayamna thadriba paisa se karaida seasonary bano karaida season thadoki bano haibese investor mayamda depositor mayamda masi ayamba khangamoi ko aduna hoji kakchingi manipur gi masi ayamba tabada kogi share market thadabani haye na share market thadabasi gi maramda su yaba yadaba ail government of India gi mayam ama leri aduna hoji chamna haribada akogi mayamdagi sumaina ponji mokoisina paisa khongat ke paisa khongat laga mayamda kanaba pige commission pige haiba taragadi akogi India government gi rule gi matungina permission yaudana toba misi buni ponji harise ko na permission license paidana toba mi mkhale mayam sibuni aduna mayam gi paisa khongat laga akogi stock market share market ta thadagi haiba taragadi license paigidabani license paidana thadarama thadariba misu ko paisa mamgi chance am wangna lei adagi sanariba mi adusu akoi yamna chawna punishment pibale ana hojikti money laundering act haiba masu lei adi money launder paisa mi dagi license paidana paisa khomaga sanabagi aduga ngasagi anti ponji act habi 2019 da lakrabani ana hoje akoi imphal da leriba case adagi moirang da leriba case makoi si hariba case adugi makha da leba ngaktani kakchingi oinadi akoi investor mayamna case tharagadi moiranggi adumaina oigigani imphanda adumaina oigigani haiduna committee semdana mayamda themaga thami adubu committee dasu public dasu ponji gi scheme kamaina survive tawno haiba matamda anouba investor lakraba ponji adugi paisa do adum mangani anu makoi adudi anti ponji gi makhada ain gi matungina action lohobana tana akoina logiba paisa do deposit da handon bagi aina semiba adugi pambai do sijinadana akoina makonda changaga ngang kienda konda torubna karisu kana roi adagi akoi aina yadaba any action law se akoi gi khutta lorga toruba mi do awaba tagani aduna maram oiduna masi aina yadaba potni maram aduna aingi matek sinagadabani yopi tingkhangamane yure haradi machin tumba yetum ko amana hallaga tingkhangadu lokthokadabani aingi against the chatpa aina yadaba thabak asi akoi shogatkani makha tana akoi sentalalgani haina haramba missing adusu money laundering eki matungina khangna tawrabasu khangdana tawrabasu makoi loina chenarakani ko aduna ina mayamda public awareness ni akoi wana tanba sen mausagi akoi traditionally leiriba maru mapang mayam leiriba madu aina yaba yadaba leramgani madusu aina yaba yadaba yengbiyu adu nataba asigumba interest mathoi wangna pigani haina any hongba lakpa chawbasing ase makoi si sukta thajabiru ganu ahan ba yahoba mi khara phangba yai adubo konthangda mangbasi chada 80% mangi haibasi India gi record ta lebani makoi si aina yadaba mini hek sumba sanaba mi si police ta popiraga phan gedabani makha tana praja mayam gi wahan riganda makoi asi muthalugadabani kaksingda hoji leiba pibam se sahi ani gi mamangda masi thijiloksi haiduna ai akoi kaksingi ahalaman kharada horambani aduwa ai kanna madu changsin logdabadagi asoiba amu oire habse ai sa su soiba lere akoi munganu soiba mayam legre aduna madu thijilamba taragadi ngasi praja mayam gi
इमुंग इमुंग हाइगद्रा अखोगी इन्वेस्टर लिसिंग अहुमगुंबगी सेनफम करोड़ मरिफू कक्चिंग दा करोड़ मरिफू हाइबसी याम चाव सेनफमनी मसी इचम चंबा मिशन अमना मयामदगी यामना लाइना सुमाइना लौब ngambasi अखोई पब्लिक ना अवेयर ओइहोदबगिनी अने सिगुंबा मरम चादना चादा चाहिदा इवन 20% तानबा ngamba हाइबसे याम वान थोकनी ना था अमदा 10% पीगनी 15% पीगनी हाइबा बिजनेस है मसी मरो होइबा कांबुनी पोंजी खक्तना तौब ngambani पोंजी हाइबदी तालुब नतबा अनौबा मीगी पैसा मीदगी पैसा नौना सुम लौगी लगा हाना लौगी मीदगी पैसा सिंगोपा मधु पोंजी हैना कौवे हैना मयामदा खितंग खंगमिनसे हैना सरुसी आजबने थैंक यू